Ready? Nasi Singerband cooperative complex Meetei Mayek Awareness program ani suba koi am Manipuri Muslim Youth Front na hai riba awareness program asi yam namarik chumna nungthin pung amadagi hoji yo fawba pung mari ta fawda koi yam sajaba mawngda pangthokre yamna mai pakna nasi gi tinbi ki ba oja singna yamna fajaba mawngda yamna marik chumna fajaba wahi wata yamna thambirami yamna pawta goiningai oraba aduga loina na aikoi mathan sinna angan gi oiba khungang kharadasu aikoi awareness program asi chatharakani angani chinau singna hairiba Meetei Mayek asibu tambinanaba aikoi Manipuri Muslim Youth Front ki maikei dagi hanna aikoi request taujari aduga maruaina student singda ina thamjaning badi diploma course asi compulsory oina makoi yamna thubada lobina naba haijari adu aikoina hangokche doriba center si Singerband ama leire hojiki oina athubada aduga mathang aikoina baskandi site ta haibadi borak valley do oiba yai ani suba aikoi center si aduna athubada admission pamba ichinau singna aikoida kusamna biraku haina ai hairiba message asi mayamda thamjari masi hairaga matang asida loisinjari. Thank you.